mayam pumnamakpu amuka hana taram noksari kari maram gidamakta yum da khiliba this TV antenna gi maikai asi south east direction da khakta olibano prithribi da khwaidagi tangba tin amadi kari maram gidamakta April Fool pangthokpa haukribano asigumlaba interesting oraba fact kaya pudno laksari mitjeng tabirba mayam pumnamakna video si loi phawdang yengdigani fact number 1 da aikhoina munna observe tawbiba targadi yum da khiliba this TV antenna gi direction asi munnam nuktang yengbiu masigi maikai asi matam chupada south east direction da khakta or laga lai masi maram karigino haibada TV da broadcast torok liba satellite asi prithribi gi khongchat ka chap manana prithribi gi akoibada koiduna lai masigi broadcast torok liba satellite asi gi maikai asi south west direction da or laga lai masigi satellite asi dagi tharakpa signal singbu receive tawba ngamna bagi damakta yum da khiliba this TV antenna gi maikai asi south east direction da khakta olibani fact number 2 da fruity natraga AP packet machada side ta thupchi laga yauriba masigi siznabam khangbibra masi ahan singidamakta natte angang singidamakta ni angang singna ihan hanba packet asi hangtoktuna thakpa matamda mayaida khangpai paisinduna pathokpadagi ngakthoknanabagi damakta ni masigi side ki cover ani si phaktokpiu aduga angang gi makutta pahenbiu yum da angang leibiba taragadi masigi season nafam asiju khangjinbiu fact number 3 da tangba degi tanglaba yumda luinaba sanga gi maramdadi mayamna su yamna tanaram lagani adubu karisu leitraba til amagi mamal asi taraga mayam su soidana ngakpa pokani steak bital hairiba kangset manba machi ani panba til nasina prithribi da khwaidagi tangba tin makhal ama oiri tin asigi mamal asi lakh 35 phawba pi tanglaba mamal leiraba hidak langthak kaya sabada siznabana maram oiraga steak bital gi mamal asi asuk yamna tanglibani fact number 4 da April Fool gi phagi budi mayamna su marup mapangda sungsoi soidana tobiramgani adubu som khangbibra kari maramdagi April Fool asi pangthokpa houkibano ing lising amaga chonga marphuni thoida Julian calendar toklaga Gregorian calendar chatnaba hauki Julian calendar gi matung inna New Year asi April gi tang amada pangthoki aduga Gregorian calendar gi chatnabi gi matung inna New Year asi January gi tang amada pangthoki Gregorian calendar chatnaba haujarabasu matamduda social media amadi internet leitabana maram oiraga mi kharana April gi tang amada New Year adum pangthoki aduga mi khara amana khangna hana sum pangthoktuna lakpa Julian calendar gi matung inna April gi tang amada New Year pangthoki somdana nauna thokpa Gregorian calendar bu ngaktuna chatpa January gi tang amada New Year pangthokpa kangbuna April gi tang amada New Year pangthokpa kangbu bu full ni haiduna April gi tang amasibu April Fool haina kaukhibani fact number 5 ta March ki tang kun asi chahi khudingi International Day of Happiness haina pangthoknari masiga mari lenana United Nation na thokpa World Happiness Index ki list ta leibak chama ga nimfu taruk ki manungda Finland hairiba leibak asina chahi manga thangna na makok thongba leibak haibdu oikhre aduga Afghanistan hairiba leibak asina khwaidagi maningda leiba leibak oikhre aduga aikhoi gi India na chama ga 53 suba rank da leikhre video asina somda khitang dorba sukana bipiba tabu ergadi channel asibu subscribe tawbiu ngasigi damakta di mayam pum namakta gi kainana ba yathang nijari